ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯨꯠꯅꯥꯏꯗꯕ ꯅꯨꯡꯁꯤꯕ 12 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯧꯅ ꯆꯪꯂꯛꯈꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯁ꯭ꯇꯥꯐꯁꯤꯡꯗꯨꯒ ꯏꯟꯇ꯭ꯔꯣ ꯇꯧꯅꯔꯤ꯫ ꯗꯤꯁꯤꯄ꯭ꯂꯤꯟ ꯅꯥꯏꯅ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯁꯨ ꯅ꯭ꯌꯨ ꯀꯃꯔꯁꯤꯡ ꯑꯗꯨꯕꯨ ꯋꯦꯜꯀꯝ ꯇꯧꯕꯤꯔꯤ꯫ ꯏꯂꯤꯅꯥꯅ "ꯁꯤꯗꯩꯗꯤ ꯑꯩꯈꯣꯏ ꯑꯈꯪ ꯈꯪꯅ ꯇꯥꯟꯅꯔꯒ ꯏꯆꯤꯟ ꯏꯅꯥꯎꯒꯨꯝ ꯂꯣꯏꯅꯔꯁꯤꯀꯣ?" ꯕꯤꯟꯗ꯭ꯌꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ "ꯍꯣꯏ ꯌꯥꯏꯌꯦ." ꯁ꯭ꯇꯥꯐ ꯅꯨꯄꯥꯁꯤꯡꯗꯨꯃꯁꯨ ꯏꯟꯇ꯭ꯔꯣ ꯇꯧꯅꯔꯤ꯫ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤ꯫ ꯂꯧꯁꯤꯡꯅ "ꯁꯦꯂꯔꯤꯗꯤ ꯃꯩꯅꯤꯅꯦ." ꯏꯂꯦꯝ ꯂꯦꯝꯕ ꯅꯨꯄꯥꯗꯣ ꯈꯖꯤꯛꯀ ꯅꯣꯛꯂꯛꯂꯤ꯫ ꯂꯧꯁꯤꯡꯅ ꯑꯃꯨꯛꯁꯨ "ꯏꯕꯥꯅꯤꯗꯪ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯨꯄꯥꯗ ꯅ꯭ꯌꯨ ꯀꯃꯔ ꯑꯣꯏꯔꯤꯁꯦ." "ꯍꯣꯏ, ꯀ꯭ꯋꯥꯇꯔꯗ ꯂꯩꯗꯣꯏ ꯅꯠꯇ꯭ꯔꯣ?" "ꯍꯣꯏ, ꯂꯩꯗꯣꯏꯅꯦ꯫ ꯅꯪꯗꯤ?" "ꯑꯩꯁꯨ ꯂꯩꯗꯣꯏꯅꯦ꯫ ꯔꯨꯝ ꯄꯨꯜꯂꯁꯤꯔꯣ?" ꯁꯥꯌꯣꯟ ꯑꯃꯨꯛꯁꯨ ꯌꯥꯝ ꯇꯞꯅ "ꯌꯥꯏꯌꯦ." "ꯚꯦꯃꯥ, ꯅꯅꯦ ꯑꯅꯤꯇꯥꯅ ꯍꯧꯗꯣꯔꯛꯄ ꯋꯥꯐꯝꯗꯨꯕꯨ ꯀꯝꯗꯧꯁꯤꯒꯦ?" "ꯏꯃꯥ, ꯄꯩꯁꯥꯕꯨ ꯀꯌꯥꯅꯤ ꯍꯥꯏꯒꯦ?" 10,000 ꯍꯥꯏꯒꯨꯝ ꯇꯧꯏꯅꯦ꯫ "ꯏꯃꯥ ꯏꯕꯥꯅꯤꯒꯤꯗꯤ 90,000 ꯇꯥꯔꯦꯀꯣ ꯑꯗꯨꯗꯤ." ꯇꯤꯅꯥꯁꯨ ꯃꯅꯝꯃꯒ ꯃꯃꯥꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯌꯥꯎꯁꯤꯜꯂꯛꯂꯤ꯫ "ꯏꯃꯥ, ꯑꯩꯗꯤ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯕꯁꯦ ꯀꯌా ꯄꯥꯝꯗꯦꯗ꯫ ꯌꯥꯅ ꯌꯥꯅꯕ ꯁꯤꯟꯅꯔꯒ ꯇꯦꯛ ꯇꯦꯛ ꯃꯔꯨꯞ ꯃꯆꯥ ꯑꯃ ꯌꯥꯎꯔꯒ ꯏꯅꯝꯃꯒꯤ ꯀꯣꯜ ꯍꯥꯏꯁꯦ ꯂꯩꯕꯅ ꯐꯒꯗ꯭ꯔꯥꯅ ꯈꯜꯂꯤ꯫ ꯃꯤꯒꯤ ꯄꯩꯁꯥꯗꯨꯗꯤ ꯍꯞꯇꯥꯒꯤ ꯅꯠꯇ꯭ꯔꯒꯅ ꯊꯥꯈꯥꯏꯒꯤ ꯍꯨꯟꯗꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯏ ꯁꯔꯨꯛ ꯊꯥ ꯑꯃꯒꯤ ꯃꯔꯨꯞ ꯁꯦꯟꯊꯪ ꯊꯥꯡꯂꯒ ꯐꯥꯎꯔꯛꯄꯗꯨꯅ ꯐꯠꯇ꯭ꯔꯣ? ꯃꯔꯨꯞ ꯍꯥꯏꯁꯤꯅ ꯑꯃꯨꯛ ꯑꯍꯥꯟꯅ ꯈꯣꯟꯅꯥꯏꯗꯣ꯫ ꯐꯥꯎꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯄꯩꯁꯥꯗꯨ ꯆꯤꯜꯂꯦ ꯍꯥꯏꯅꯅꯦ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯅꯪ ꯇꯥꯃꯣꯅ ꯐꯪꯂꯤꯕ ꯄꯩꯁꯥꯁꯤꯅ ꯃꯔꯨꯞ ꯑꯃꯨꯛ ꯑꯅꯧꯕ ꯊꯥꯡꯕ ꯀꯣꯟꯅꯔꯣꯏꯅꯦ ꯏꯕꯦꯝꯃ꯫ ꯑꯗꯨꯅꯅꯤ ꯑꯩꯒ ꯅꯅꯝꯃꯒꯅ ꯈꯟꯅꯔꯤꯁꯦ꯫ ꯀꯣꯜꯗꯨꯃ ꯂꯩꯔꯗꯤ ꯊꯥꯈꯥꯏ ꯑꯣꯏꯔꯁꯨ ꯍꯞꯇꯥ ꯑꯣꯏꯔꯁꯨ ꯄꯩꯁꯥꯁꯤꯒꯤ ꯃꯊꯥꯗꯤ ꯇꯥꯃꯣꯗ ꯍꯥꯞꯇ꯭ꯔꯤꯗꯅ꯫ ꯃꯔꯨꯞ ꯍꯥꯏꯗꯨꯗꯤ ꯐꯥꯎꯗ꯭ꯔꯤ ꯐꯥꯎꯕ ꯇꯥꯃꯣꯅ ꯍꯨꯟꯗ꯭ꯔꯗꯤ ꯑꯩꯁꯨ ꯄꯩꯁా ꯊꯣꯛꯄ ꯅꯠꯇꯦ." "ꯍꯣꯏ, ꯏꯅꯝꯃꯒ ꯏꯃꯥꯒꯅ ꯐꯗꯧꯗꯣ ꯈꯟꯅꯔꯣ." "ꯑꯩꯗꯣ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇ ꯌꯧꯔꯨꯒꯦꯅ ꯈꯟꯕꯁꯦ ꯍꯦꯛ ꯉꯝꯗ꯭ꯔꯦ꯫ ꯍꯣꯔꯦꯟꯗꯤ ꯅꯅꯦ ꯑꯅꯤꯇꯥꯅ ꯑꯃꯨꯛ ꯍꯪꯂꯛꯂꯅꯤ꯫ ꯏꯃꯥ ꯐꯠ ꯆꯠꯊꯣꯛꯂꯨꯈꯤꯒꯦꯀꯣ, ꯅꯕꯥꯅꯤ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯝꯃꯣ." "ꯍꯣꯏ ꯏꯃꯥ." ꯁꯣꯅꯣꯇꯥꯁꯨ ꯂꯝꯕꯤꯗ ꯂꯥꯛꯄꯒ ꯃꯦꯝꯇꯣꯟꯅ ꯂꯦꯝꯕꯤ ꯍꯣꯏꯗ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯅ ꯊꯦꯡꯅꯩ꯫ ꯁꯣꯅꯣꯇꯥꯅ "ꯍꯩꯃꯥ, ꯏꯆꯦ ꯀꯥꯏꯗꯅꯣ?" "ꯑꯩꯁꯦ ꯂꯦꯝꯕꯤ ꯍꯣꯏꯗ ꯉꯥꯏꯍꯥꯛ ꯌꯧꯔꯨꯒꯦꯅ ꯇꯧꯕꯅꯤ." "ꯏꯍꯦ, ꯉꯥꯏꯈꯣꯅꯦꯍꯦ, ꯅꯪ ꯊꯦꯡꯅꯕ ꯇꯥꯟꯖꯥ ꯆꯥꯔꯦ꯫ ꯋꯥꯔꯤ ꯃꯁꯥꯈꯤꯁꯤ, ꯅꯪ ꯊꯦꯡꯅꯕ꯭ꯔꯣ?" "ꯀꯩ ꯋꯥꯔꯤꯅꯣ ꯏꯆꯦ? ꯌꯥꯅꯤꯌꯦ." "ꯑꯗꯨꯗꯤ ꯂꯦꯝꯕꯤ ꯍꯣꯏꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯁꯤꯗꯣ." "ꯍꯣꯏ." ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇ꯭ꯔꯤ ꯍꯥꯏꯅ ꯂꯩꯍꯧꯕ ꯃꯆꯥꯅꯨꯄꯤꯗꯨ ꯆꯅꯨꯒ ꯃꯥꯡꯒꯣꯜꯗꯨꯗ ꯅꯣꯕꯥꯞ ꯈꯣꯛꯇꯅ ꯂꯩꯔꯝꯂꯤ ꯑꯌꯨꯛꯇꯨꯗ꯫ ꯃꯦꯝꯇꯣꯟ ꯃꯗꯨ ꯎꯕꯗ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯤ꯫ "ꯍꯥꯏ, ꯅꯪ ꯍꯧꯖꯤꯛꯇ ꯅꯠꯇ꯭ꯔꯅꯦꯍꯦ ꯐꯃꯨꯡꯗ ꯂꯩꯍꯧꯕꯗꯨꯕꯣ?" ꯊꯣꯏꯕꯤꯁꯨ ꯃꯃꯩꯅꯣꯟ ꯈꯜꯂꯛꯂꯤ꯫ "ꯃꯥꯅꯦ." "ꯑꯗꯨꯒ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅ? ꯑꯩꯗꯤꯀꯣ ꯅꯪꯁꯦ ꯀꯤꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯑꯦꯀꯣ꯫ ꯁꯨꯠ ꯁꯥꯠ ꯃꯥꯡꯕꯅ ꯃꯔꯣꯟ ꯑꯃ ꯍꯩꯔꯤꯕ꯫ ꯈꯪꯗ꯭ꯔꯦ ꯑꯩ ꯆꯥꯁꯤ ꯀꯔꯝ ꯊꯣꯛꯇꯣꯔꯤꯕꯅꯣ?" ꯁꯣꯅꯣꯇꯥꯁꯨ ꯅꯣꯛꯂꯗꯨꯅ "ꯍꯩ ꯆꯥꯒꯦ ꯍꯥꯏꯔꯣꯅꯦ ꯅꯕꯥꯅꯤꯕꯣ?" "ꯍꯣꯏ." ꯃꯦꯝꯇꯣꯟ ꯑꯃꯨꯛꯁꯨ ꯂꯥꯎꯔꯛꯂꯤ꯫ "ꯁꯤꯔꯒꯦꯔ ꯕꯤꯆꯥ, ꯍꯥ? ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯕ ꯂꯩꯍꯧ ꯇꯧꯕꯗꯨꯕꯣ? ꯃꯁꯤ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯔꯣꯏꯗꯧꯔꯤꯌꯦ꯫ ꯌꯥꯝ ꯊꯨꯅ ꯊꯝꯃꯨꯀꯣ, ꯆꯥꯕ ꯌꯥꯔꯣꯏ." "ꯅꯥꯕ ꯐꯔꯗꯨꯗꯤ?" "ꯃꯆꯤꯟꯁꯦ ꯑꯃ ꯍꯥꯏꯕꯗꯅꯦ ꯄꯥꯎꯈꯨꯝ ꯑꯗꯨꯃꯛ ꯂꯩ ꯃꯥꯅ ꯇꯧꯔꯤꯁꯤ꯫ ꯑꯗꯨ ꯍꯦꯛ ꯆꯥꯕꯗꯅꯦ ꯅꯪ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯉꯁꯤ." ꯊꯣꯏꯕꯤꯗꯨ ꯁꯨꯒꯠꯂꯗꯨꯅ "ꯑꯁꯨꯛ ꯌꯥꯝ ꯈꯣꯏꯗꯥꯅ ꯈꯣꯛꯆꯔꯤꯅꯤ, ꯊꯑꯣꯏꯅ ꯆꯥꯒꯦꯅ꯫ ꯕꯤꯠ ꯍꯥꯠꯄ ꯊꯕꯛ, ꯅꯟꯁꯦꯟꯁ꯫ ꯏꯆꯥꯁꯤꯗꯤ ꯍꯣꯔꯦꯟ ꯅꯨꯡꯁꯥ ꯁꯥꯔꯀꯥꯟꯗ ꯆꯥꯕꯅ ꯐꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯀꯤ ꯑꯌꯨꯛꯅꯤꯅ ꯍꯩ ꯆꯥꯁꯤꯟꯕ ꯐꯔꯣꯏꯅꯦ ꯅꯪꯕꯣ." "ꯅꯨꯡꯁꯥ ꯁꯥꯔꯦ, ꯌꯥꯝ ꯆꯥꯗ꯭ꯔꯁꯨ ꯈꯔ ꯆꯥꯅꯤ." "ꯍꯩ, ꯆꯩ ꯑꯃꯅ ꯁꯦꯠ ꯀꯟꯊꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯍꯥꯏꯕ ꯉꯥꯡꯕ ꯈꯔ ꯇꯥꯟꯅꯁꯤꯀꯣ? ꯐꯠꯇꯕꯤ ꯍꯥꯏꯁꯤꯅꯤ, ꯅꯣꯏꯅ ꯊꯕꯛ ꯑꯗꯨꯝ ꯇꯧꯕ ꯌꯥꯗ꯭ꯔꯣ? ꯌꯦꯡꯁꯤꯟꯕꯤꯈ꯭ꯔ ꯄꯣꯠꯅꯤ." ꯀꯣꯝꯄꯥꯛꯑꯣ ꯀꯔꯤꯋꯣ ꯁꯨꯀꯣꯟ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯅꯤꯡꯂꯣꯝꯗ ꯁꯧꯔꯞ ꯊꯣꯛꯈ꯭ꯔꯦ꯫ ꯃꯦꯝꯇꯣꯟꯁꯨ ꯂꯧꯍꯧꯔꯤ꯫ "ꯍꯥꯏ, ꯆꯥꯕ ꯌꯥꯔꯣꯏꯀꯣ ꯕꯤꯆꯥ." ꯊꯣꯏꯕꯤꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ "ꯀꯨꯁꯤꯅꯤ ꯀꯨꯁꯤ, ꯗꯀꯅ ꯇꯥꯗꯦ ꯏꯀꯨꯁꯤ." ꯆꯦꯅꯨꯁꯨ ꯃꯣꯔꯣꯛꯀ ꯊꯨꯝꯒ ꯂꯧꯑꯣ ꯆꯪꯈꯤꯕꯅꯤ꯫ ꯊꯣꯏꯕꯤ ꯃꯅꯤꯡ ꯊꯣꯡꯗꯒꯤ ꯆꯦꯞꯊꯔꯛꯇꯨꯅ "ꯑꯣꯏ, ꯃꯅꯤꯡꯗ ꯂꯥꯎ, ꯃꯃꯥꯡꯗ ꯃꯤꯁꯧ ꯌꯥꯝ ꯆꯪꯉꯤ." ꯆꯦꯅꯨꯁꯤ ꯏꯃꯨꯡꯂꯣꯝꯗ ꯃꯃꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯐꯠ ꯌꯦꯡꯂꯝꯂꯒ ꯑꯅꯤꯗꯨ ꯆꯦꯟꯊꯣꯛꯃꯤꯟꯅꯔꯛꯂꯤ꯫ ꯏꯂꯤꯅꯥꯗꯨ ꯍꯥꯟꯅꯗꯒꯤ ꯈꯔ ꯍꯦꯟꯅ ꯑꯔꯅꯕꯇ ꯅꯞꯁꯤꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇ ꯂꯦꯝꯅ ꯊꯥꯗꯦ, ꯃꯅꯥꯛ ꯅꯛꯅ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯩ꯫
Arnab ngasayidagi mana chatpa mapam khudai Elena na inaribado ma khangli chatlambado chap leplaga khangsau saugalakli Ganang toisa ha Elena maraiga dukon tharaduna imasina yambung sanang hai na thawur chu chalo si thawni overacting dorkono Arnab to hanayang namda mapalom na thorakli Elena sodomak matung inaragli Arnab magi bike to kakatpaga Elena maning na panchong katuna nablagli Siragiroi kota ha Kanglaw lawrakli ba nupadogi khondado Elena thausadana aduma khumlagli Ipuroibagi kota siba phangjabadi changna sarga kamani kainaga yam haina daine Tanjaduda leimasu thorakli Thaiba kadai dano khara chatminongdana Arnab mamana phat onsilladuna Aisi phagire mase Haima karino ne he nangna charibado chatminong haiwane Arnab sauna Elena bu makhut paiduna khangjing jingthai haneng lamde gari edo nungsat ki mang thana thauke Elena da kapli Imase ayam halak Leimasu tahana Hai onthongna thongna leiteda Mai pak pai base lan sokna raga natro madu khangjilune nupi tho Imasi gi wahai babune ichara sinarabani nakhuchanna bhona jongne Elena Salaima gi wahai duda thangna khara lakpagum tawri khara chikpa pamjabani mayam ga manade charangna ba ma hainade nongmagi telaba matam asida ngayak ta oirabaso ajikpa maphamda mikup amata oirabaso wakhal ba pathali ayama matamda masa tension hekta hali Masimagi pokpadagi yawraklabani Masana semdok jaba ngamdraba loina dona leiraba magunna mani kanagumbi amanadi ma bahina daba phawrumgani magi mataw aduna mida iluluba sathiba mataw aduna mana hek lakpa khun adugi nongchup thangba maikeida ingna ning thejaba mapham jingjum aduna makol khajik thokna ijel adu chen thari lobuk maikei tamna achoba jing adugi nakanda jingdum macha paring naina leiri Nakan oyeta phajaraba upal kayana ikoina mafam adobo ing lawhalli Thamoida khoidajaba mafam haibado oi kremagide Wapumna simliba phampham aduda phamthai tapna Lembina Iche adudi hayengse unanaba tawrasiko aikhoi taruk surati yanina Yanida yam phare nabani na yarakpase ai anita da puase hairage Sonotana Hoije, aisi imong na haibugum na ne, kola malehawwa na phagadra na khalibani. Hoi, tanarasi, puna heklo wahai doni. Adude je ay tak thungamdre, ay halamagi ko, hayeng unarasi. Hoi, ay salaan wani. Ihe, limbia, koy bijaga januga de. Maning dalaram dang mali je. Hay chasilamani ne soidriba, ayam da kawrukige. Memtona maning kumlagpadadi, thaibi amadi janu di layramdre. Mabani na charambagi konlek thomoro kharasu chairi Masigi ngangse asidi nungaini Machine mumu phobado maki deba ngasi reaction na phogema Awen ba magge haujukta mafam amada leirambado thukre mafam ama yaukiba Arnab Sutumin wangang da phamli bani Ising da mina chatpagi makol tarakpaduda ngaglap yengli kana sulaibo ode Laidin ka hena thajadaba mi oibana khanjelude magi thokpa amadu mag phamli Misu chikli Maphamdo manadana kana su uke phangde Makholodo muksu tarakli Handang mawti Arnabdo kharat sauning lakli Lai oirabaso mi oirabaso Lakna ba mana tawrakpa matawaduda haugatuna khongkap kharat thangjalakli khonjaladugi maikei romda Phauna khwang yongna wangbana jingjum adugi tainaba lawfom adugi manak nakna tarakli makholdo Napi khara songjin mamapa Law adugi mataida jenthariba piktak tawraba turelgum macha aduda karigumba ama leiri haibadi maso khangba ngamli aduba karino haibadi ma uba ngamdri khara naksilap jangsilakpadani Ya phare tu Arnab khangpre khangna khongkap khara matung hali khanglaw lawrakpadani mana khangbaso Thaibi do makhuna ngamung khara chawuk tawama makhut ani changna paisalaga phidring chongli nakana pakthaduna leiramba chenu su chen selakli aya chawi sidi sida hapo sida chenu su makhut ado punna paisalak tuna ngakhom oiriba kon adu da habjele kaya da ngamliba angang anino
ꯑꯗꯨꯛ ꯊꯨꯅ ꯑꯆꯤꯛꯄ ꯃꯐꯝ ꯑꯗꯨꯗ ꯉꯥ ꯐꯥꯔꯝꯂꯤꯕ? ꯑꯔꯅꯥꯕ ꯇꯞꯂꯞ ꯁꯣꯜꯂꯤ꯫ ꯕꯦꯔꯥꯒꯤ ꯑꯉꯥꯡꯅꯤꯅꯦ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯃꯗꯤ ꯀꯅꯥ ꯂꯩ ꯍꯟꯅ ꯌꯦꯡꯕ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯃꯊꯧꯗꯣ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯂꯧꯔꯤ ꯅꯥꯀꯟ ꯑꯁꯣꯡꯕꯗꯨꯗ ꯏꯄꯣꯝ ꯅꯥꯏꯅ ꯂꯦꯡꯂꯤꯕ ꯑꯗꯨ ꯆꯦꯅꯨ ꯃꯕꯥꯅꯤꯃꯛ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯤ꯫ ꯃꯥꯏꯊꯣꯡꯗꯨꯁꯨ ꯅꯣꯛꯃꯤ ꯇꯧꯔꯤ꯫ ꯑꯅꯤꯃꯛ ꯋꯥ ꯉꯥꯡꯅꯗꯦ꯫ ꯊꯣꯏꯕꯤ ꯐꯠ ꯄꯥꯛꯊꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯒꯤꯠ ꯅꯝꯂꯤ꯫ ꯆꯦꯅꯨ, ꯁꯤꯗꯤ ꯌꯥꯝ ꯆꯥꯎꯋꯦꯃꯤ꯫ ꯆꯦꯅꯨꯁꯨ ꯈꯜꯂꯤ ꯍꯔꯥꯎꯅ ꯆꯣꯡꯂꯤ꯫ ꯊꯣꯏꯕꯤ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯉꯥ ꯑꯗꯨ ꯈꯪꯆꯤꯡ ꯆꯤꯡꯈꯠꯂꯛꯂꯤ꯫ ꯅꯣꯛꯂꯝꯕ ꯑꯅꯤꯃꯛꯇꯨ ꯃꯤꯀꯨꯞꯇꯨꯗ ꯃꯤꯅꯣꯛ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ꯫ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯈꯪꯂꯥꯎ ꯂꯧꯔꯛꯂꯤ꯫ ꯏꯃꯥ! ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯕ ꯅꯠꯇꯦ꯫ ꯃꯈꯨꯠ ꯑꯗꯨꯅ ꯃꯥꯏꯀꯩ ꯈꯪꯗ ꯂꯪꯈꯤꯕꯗꯨ ꯆꯧꯀꯟ ꯀꯟꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗꯒꯤ ꯍꯥꯟꯅ ꯀꯪꯐꯜ ꯌꯧꯅꯕ ꯏꯅꯗꯨꯅ ꯀꯞꯂꯤ ꯂꯥꯎꯗꯨꯅ ꯆꯦꯟꯈꯠꯅꯔꯛꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯇꯧꯁꯤꯡ ꯑꯗꯨ ꯌꯦꯡꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯤ ꯎꯁꯤꯠꯇꯅ ꯆꯤꯝꯕꯥꯜ ꯈꯖꯤꯛ ꯅꯣꯛꯂꯛꯂꯤ꯫ ꯀꯂꯛ ꯄꯦꯜꯂꯤ ꯍꯥꯏꯕꯒꯨꯝ ꯑꯗꯨ ꯀꯤꯅ ꯄꯥꯈꯠꯅ ꯂꯥꯎꯖꯔꯤꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝ ꯌꯦꯡꯂꯤꯕꯅꯤ꯫ ꯆꯦꯅꯨ, ꯑꯩ ꯍꯤꯡꯂꯤꯕ꯭ꯔꯥ ꯌꯦꯡꯉꯨ, ꯁꯦ ꯑꯝꯇ ꯌꯦꯡꯉꯨ ꯆꯦꯅꯨ꯫ ꯆꯦꯅꯨꯁꯨ ꯊꯛ ꯅꯤꯛꯅ ꯊꯣꯏꯕꯤꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯩ ꯂꯥꯛꯀꯦ ꯌꯥꯗꯒꯩ ꯆꯠꯈ꯭ꯔꯤꯁꯤꯗꯤ ꯁꯤꯒꯤ ꯑꯣꯏꯔꯦ꯫ ꯑꯔꯅꯥꯕ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯂꯤ꯫ ꯑꯦꯂꯤꯅꯥꯗꯨ ꯁꯥꯎꯔꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇ ꯅꯣꯛꯂꯝꯕꯗꯨ ꯁꯨꯛꯂꯞ ꯇꯧꯈ꯭ꯔꯦ꯫ ꯊꯧꯁꯥꯗꯅ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯈꯤ꯫ ꯌꯥꯝꯕ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕ? ꯑꯔꯅꯥꯕ ꯈꯨꯝꯗꯦ꯫ ꯑꯦꯂꯤꯅꯥꯗꯨ ꯈꯪꯁꯥꯎ ꯁꯥꯎꯔꯛꯂꯤ꯫ ꯌꯥꯝꯕ! ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯑꯦꯂꯤꯅꯥ ꯑꯔꯅꯥꯕꯇ ꯑꯃꯨꯛꯇꯪ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯊꯣꯏꯕꯤꯒ ꯆꯦꯅꯨꯒ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯒꯝ ꯂꯥꯛꯂꯤ꯫ ꯑꯅꯤꯗꯨꯃꯗꯤ ꯆꯦꯟꯈꯠꯈꯤꯕ ꯃꯤꯍꯨꯜꯗꯨ ꯐꯥꯊꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯇꯨꯡ ꯃꯥꯡ ꯍꯟꯅ ꯌꯦꯡꯂꯨꯕ ꯅꯠꯇꯦ꯫ ꯅꯕꯥꯅꯤ ꯋꯥ ꯍꯪꯒꯦ꯫ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯐꯠ ꯌꯦꯡꯂꯛꯂꯤ꯫ ꯆꯦꯅꯨꯅ ꯑꯩꯈꯣꯏꯗꯔꯣ? ꯅꯕꯥꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯕꯨꯡꯒ ꯃꯔꯤ ꯂꯩꯅꯩꯁꯤ ꯀꯅꯥꯅꯣ? ꯑꯅꯤꯃꯛ ꯉꯛꯅ ꯑꯃꯅ ꯑꯃꯗ ꯐꯠ ꯌꯦꯡꯅꯩ꯫ ꯊꯣꯏꯕꯤꯅ ꯌꯥꯝꯕꯨꯡ ꯍꯥꯏꯗꯤ ꯀꯅꯥ? ꯀꯣꯟ ꯌꯥꯝꯕꯨꯡ? ꯑꯦꯂꯤꯅꯥ ꯊꯣꯏꯕꯤꯅ ꯆꯝꯅ ꯍꯥꯏꯕ ꯋꯥꯗꯨ ꯃꯉꯣꯟꯗ ꯀꯔꯦꯝꯅꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯍꯦ ꯑꯉꯥꯡ, ꯍꯪꯂꯤꯁꯤ ꯈꯨꯝꯃꯨꯅꯦ꯫ ꯆꯦꯅꯨꯅ ꯀꯅꯥꯅꯣ ꯌꯥꯝꯕꯨꯡ ꯍꯥꯏꯕꯣ? ꯑꯩꯈꯣꯏꯗꯤ ꯈꯪꯗꯦꯗ ꯅꯣꯏ ꯌꯥꯝꯕꯨꯡ ꯅꯣꯡꯕꯨꯡꯗꯣ꯫ ꯑꯦꯂꯤꯅꯥ ꯁꯥꯎꯅ ꯑꯔꯅꯥꯕꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗꯨꯗ ꯃꯈꯨꯠꯇꯨ ꯊꯤꯜꯂꯤ꯫ ꯑꯣ, ꯑꯁꯤ ꯈꯪꯗꯦ ꯍꯥ? ꯈꯪꯗꯦꯕ? ꯆꯦꯅꯨ, ꯊꯣꯏꯕꯤ ꯑꯃꯨꯛꯁꯨ ꯉꯛꯅ ꯆꯞ ꯃꯥꯟꯅꯅ ꯑꯁꯤ ꯉꯁꯥꯏꯗꯩ ꯂꯩꯕ꯭ꯔꯥ? ꯆꯦꯅꯨꯅ ꯑꯗꯨꯒ ꯏꯕꯥꯅꯤꯒ ꯀꯟꯕꯤꯗꯦꯅꯦ꯫ ꯚꯦꯠꯅ ꯃꯤ ꯀꯟꯕ ꯍꯩꯇꯝꯅꯦ꯫ ꯑꯦꯂꯤꯅꯥꯒꯤ ꯋꯥꯗꯨ ꯊꯧꯁꯥꯗꯕꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯟꯅꯈ꯭ꯔꯦ꯫ ꯑꯦꯂꯤꯅꯥ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯂꯤ, ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯀꯅꯥꯒꯅꯣ ꯍꯥꯏꯕꯅꯦ ꯃꯔꯤ ꯂꯩꯅꯩꯁꯦ? ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯗꯤ ꯀꯩꯅꯣ? ꯑꯦꯂꯤꯅꯥ ꯈꯣꯏꯗꯧ ꯆꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯊꯥꯖꯅꯤꯡꯕ ꯑꯃ ꯌꯥꯎꯔꯕꯅꯤ ꯑꯉꯥꯡ ꯑꯅꯤꯗꯨ, ꯑꯗꯨꯕꯨ ꯃꯥ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯗꯨꯅ ꯅꯍꯥꯟ ꯂꯥꯏ ꯈꯨꯔꯨꯝꯐꯝꯗ ꯌꯥꯝꯕꯨꯡꯗ ꯈꯨꯔꯝꯂꯤꯕ ꯅꯨꯄꯤꯗꯣ ꯅꯪꯂꯥ ꯍꯥ? ꯊꯣꯏꯕꯤꯗ ꯈꯨꯗꯝ ꯃꯤꯠ ꯊꯤꯜꯂꯗꯨꯅ ꯍꯪꯂꯛꯄꯅꯤ꯫ ꯊꯣꯏꯕꯤꯗꯤ ꯉꯛꯅ ꯅꯪ ꯎꯍꯧꯕ꯭ꯔꯥ? ꯑꯔꯅꯥꯕꯇꯤ ꯑꯦꯂꯤꯅꯥ ꯆꯠꯈ꯭ꯔꯕꯣꯏ ꯈꯜꯂꯨꯕꯅꯤ꯫ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯥꯁꯨ ꯆꯠꯀꯦ ꯍꯧꯒꯠꯂꯛꯄꯒ ꯑꯦꯂꯤꯅꯥꯅ ꯑꯉꯥꯡ ꯑꯅꯤꯗꯨꯗ ꯃꯈꯨꯠ ꯃꯁꯥ ꯌꯥꯎꯅ ꯋꯥ ꯀꯂꯞ ꯉꯥꯡꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯔꯅꯥꯕ ꯒꯝ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯣꯍꯣ, ꯁꯣꯏꯅꯧ ꯅꯪ ꯑꯣꯏꯔꯦ꯫ ꯑꯦꯂꯤꯅꯥ ꯑꯩꯒ ꯂꯝꯕꯥ ꯇꯧꯅꯤ ꯍꯥꯏꯅ ꯊꯧꯅꯥ ꯐꯅ ꯆꯪꯁꯤꯜꯂꯛꯏꯁꯦ? ꯑꯣꯏ, ꯄꯥꯊꯤ ꯈꯣꯝꯇꯦꯒꯤ ꯊꯔꯣ, ꯅꯪꯒꯤ ꯊꯔꯣ ꯃꯔꯤꯗꯨꯅ ꯅꯪꯒꯤ ꯅꯥꯆꯣꯝ ꯑꯄꯠꯄꯗꯨꯅ ꯑꯩꯒꯤ ꯁ꯭ꯇꯦꯟꯗꯔꯁꯤꯒ ꯃꯥꯟꯅꯅ ꯂꯦꯞꯄ ꯉꯝꯂꯗ꯭ꯔꯣ ꯅꯪꯕ ꯍꯥ? ꯑꯅꯤꯗꯨꯗꯤ ꯑꯦꯂꯤꯅꯥꯅ ꯍꯥꯏꯔꯤꯕꯗꯨ ꯒ꯭ꯌꯥꯟ ꯏꯉꯥꯎ ꯉꯥꯎꯅ ꯇꯥꯔꯤ꯫ ꯅꯪ ꯌꯥꯝ ꯊꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤ꯫ ꯑꯩꯒꯤ ꯂꯝꯕꯤꯗꯅꯦ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯀꯅꯨ꯫ ꯑꯔꯦꯝꯕꯗ ꯅꯄꯨꯟꯁꯤꯗꯣ ꯂꯃꯈꯥꯡꯗꯅꯦ ꯂꯣꯏꯕ ꯄꯥꯝꯃꯨꯏ꯫ ꯁꯤꯅ ꯑꯩꯒꯤ ꯂꯥꯁ ꯋꯥꯔꯅꯤꯡꯅꯤ꯫ ꯁꯤꯗꯒꯤ ꯍꯦꯟꯖꯤꯜ ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗꯦ꯫ ꯑꯔꯅꯥꯕ ꯈꯨꯗꯥꯡꯗ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯑꯦꯂꯤꯅꯥꯕꯨ ꯄꯨꯈꯤ꯫ ꯆꯦꯅꯨꯒ ꯊꯣꯏꯕꯤꯒ ꯑꯅꯤꯗꯨꯗꯤ ꯃꯌꯥꯗ ꯍꯌꯤꯡ ꯆꯪꯕ ꯃꯈꯩ ꯀꯥꯊꯣꯛꯇꯨꯅ ꯉꯛꯅ ꯌꯦꯡꯂꯝꯕꯅꯤ꯫ ꯃꯃꯤꯠ ꯀꯨꯞꯂꯛꯂꯤ꯫ ꯊꯣꯏꯕꯤꯅ ꯇꯞꯅ ꯑꯁꯤ ꯅꯨꯄꯤꯁꯦ ꯉꯍꯥꯟꯃꯨꯛ ꯊꯦꯡꯅꯕ ꯀꯥꯟꯗ ꯐꯅꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯗꯧꯅ ꯇꯧꯈꯤꯕꯅꯤ, ꯑꯗꯨꯒ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦꯗ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯗꯣ ꯌꯥꯝ ꯊꯤꯅ ꯆꯨꯝꯗ꯭ꯔ ꯆꯦꯅꯨ? ꯀꯞꯅꯤꯡꯉꯤ ꯃꯁꯛ ꯏꯐ ꯐꯖꯈꯩ ꯋꯥꯈꯜ ꯆꯣꯏꯔꯤꯁꯦ꯫ ꯑꯩꯅ ꯐꯥꯎꯕ ꯑꯁꯨꯛ ꯌꯥꯝ ꯊꯋꯥꯏ ꯆꯥꯛꯂꯤꯀꯥꯟꯁꯤꯗ ꯃꯃꯥ ꯃꯄꯥꯗꯣ ꯌꯥꯝ ꯊꯤꯅ ꯀꯞꯂꯝꯅꯤꯀꯣ꯫ ꯆꯦꯅꯨꯁꯨ ꯊꯣꯏꯕꯤꯒꯤ ꯋꯥꯗꯨꯗ ꯃꯇꯦꯡꯒ ꯄꯥꯡꯁꯤꯜꯂꯛꯂꯤ꯫ ꯀꯞꯄꯝꯅꯤꯕ, ꯑꯩꯁꯨ ꯀꯞꯅꯤꯡꯂꯛꯑꯦ ꯃꯥ ꯎꯔꯒ